Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipur da COVID-19 positive oiba masing punna lising tara mari chatre tara manga sure mioi lising tara mathoi janini phumanga naba phakre Kendra gi donor matri Dr. Jitendra Singh Hairi awang pop lamdambi sothana leiriba kanglup singi dama chada kunthra khakna bathorang taure Pradhan Mantri Narendra Modi na Hairi minimum support price ngak senba haibasi mahake sarkar gi tangai phadaba thaudangni amasung Laibak asida COVID-19 ki active case ahanba oina lak nipan ki makhada leire laichat asida gi naba pharakpagi chang chada marphu tare 10 manga taruk yaure Laibak asina malem gi laichat oiriba COVID-19 gi mayokta punna amata oina lanthengnari miyamna sakhangnaraba mioi kayana su lantheng asida mai paknabagi damak Akashvani Imphal gi paugi khudangda mipung khuding angna araiba thawong ohum face mask upa amaga phutaruk lapnana lebinaba mai mit amadi khud satoina hamdoktuna tarutanana thamnaba apil tawnaragli Maujati gi maming lerebi saisakpi amasung composer Jufro Terina miyamda COVID-19 taking akthok minasi haina apil tawraduna hai Ilowe I gi minzi proterikawe I hak folk fusion gi lyricist composer musician singer amasung western vocal coach ni Prime Minister Narendra Modi na haudukpa jang andolanda ekhoi sharu gyasi COVID-19 thangnaba gi khoida gi phaba pambai ahum face mask swaidana upsi sabunat raga hand sanitizer na kuksheng na hamdoksi miang timba mapamda fuktaruk lagna leiduna social distancing ngaksi Jackson bana khoidagi phaba hedakni ekhoi puloga covid maithiba pirasi Hojik mapung oiba pau Manipur da COVID-19 positive oiba masing punna lising tara mari chatre tara manga sure Raja ki COVID-19 command control room nang arang numidang man thopa cherol amada hai haukiba pungkun mari da raja sigi oina mioi chauhung kun thatare nongna COVID-19 positive oiba thengnare masi tharaga raja asida COVID-19 na naba punba masing lising tara mari chatre tara manga sure COVID-19 na naba mioi hengalakpana maram oiraga recovery rate hantaraktuna chada humbura taruk dasmik mari amada leire Laichat asida ngarang mioi manga lekhidre lekhidaba masing hojik phawada punna chama sumna mapan sure hairiba matam asigi manungda COVID-19 na naba mioi chamo bari naba paduna discharge tawkhibaga loinana naba phakhiba apunba masing lising tara mathoi chani ni phumanga sukre hojik active case lising ahum chauhum humphwa thoi leiri Raja asida hojik phawada mioi lak mari lising mapan supna yangkhai taret screening tawkhre Raja asigi oina mioi lak ahum lising tara humdoi chatuk sumna ama COVID-19 sample test tawkhre COVID-19 laichat thengnana ba Pradhan Mantri Narendra Modi na hodokhiba janna andolan paksana chathari saknairaba mioi kayana miyamgi ihawasi sogatladuna miyamda COVID-19 tagi ngakthoknaba araiba thawong ahum matam punamakta ngang chatpinaba apil tawri Sandel Jilla gi Chief Medical Officer Dr. Serthani na miyamda face mask upinaba khutsa singna hamdok pinaba amadi miyam tinba mapamda mi amaga yamdrabada phuttaruk lapnana social distancing ngakpinaba apil tawri Dear all, the world is facing the COVID pandemic. It's not over yet. Until and unless this pandemic persists, we have to be extra careful. Please wash your hands regularly, wear masks, and maintain social distancing at all times. Remember, don't forget to wear face mask and keep at least 6 feet social distancing. If somebody has symptoms such as fever, cough, or difficulty in breathing, please contact 1075. Amaromda Jilla asigi epidemiologist Dr. Debrani Khuraijamna su miyamna face mask upinaba khutsa singna hamdok pinaba amadi miyam tinba maphamda mi amaga yamdrabada phuttaruk lapnana social distancing ngakpinaba apil tawrakli Kurumzari Malengi leba punamakna COVID-19 gi mayokta singnari COVID-19 hausa phawba loidri mapung phana loidri phawbadi ekoi khwaidagi henna cheksingadabani hidak leitri phawbadi komthok loidabani chanbiduna changnaina khut hambiu mask upiu amasung physical distancing apiu ningsing biu fit taruk lapnaba amadi mask uppa kaubiganu fit taruk ki arapa amasung mask uppa tangai pade lok khuraba laihau horaba amasung ningsa sor honbada nuaitrabadi helpline number 1075 ta call to view
Manipurda mahusagi chanabi matung ina ngasi mera chawrel hogi thoram pangthokli kumai asina lakpada Rajapal Dr. Nazma Heptullah amasung Mukhyamanti Nongthombam Biren Singna Raja si miyamda yai paujel piri mahaki paujelda Rajapal Dr. Nazma Heptullah na hai zahicha kayagi mamangdagi kumai asina Raja asigi miyamge amata oiba amasung apunba saktamgi khudam oiduna lakli Paujel amada Mukhyamanti N. Biren Singna hai kumhaya sina Raja sigi kanglupuna maki marakta amato oibagi wakhalon amasung machin mana oibagi mari yokhatuna amadi chethin handuna hena nungsi chanaba santi leiban ungai yai phaba Manipur ama purakpa oirasanu mahaki paujelda Lok Sabha MP Dr. R.K. Ranjan na hai mera chawren hoba kumhai lakpana Raja asida leiriba mipung khudema nungsi chanana amasung amato oibagi wakhalon hena chechil halasi kumhai asina achumbana aran babu maithiba pi habadu takli Sikha Mantri S. Rajen Singna mera chawrel hoba kumhaina lakpada yai paujel piri Laibak sinba thungbada Durga Puja kumhai sunga sidage haure Navaratri gi ngasi ahoba numita Devi Durga bu Sailaputri haina miyamna iratnari Pradhan Mantri Narendra Modi na kumhai asina lakpada miyamda yai paujel piri Twitter da thagat pawarol amada Pradhan Mantri na hai ma jagadambana laibak asida nungai yai phaba santi amasung watapadaba purak lagani haibagi thajaba phongdokli Navaratri gi ahoba numit ma Sailaputri da koknola duna Pradhan Mantri na hai mahaki thaujalna malem asibu masamawu phaba watapadaba purakba oirasanu tabiriba pawasi Akashbani Imphal dagini Kendra gi Donor Mantri Dr. Jitendra Singna hairi awang nompok lamdangbi sothana leiriba mioi kanglup singi damak chada kuntra khaknaba taurang to leire Arunachal Pradesh ki Committee for Citizenship Rights of the Chakma and Hajong gi mihut kangbu amana mahaka unabda wafam asi Dr. Jitendra na phungdokhibani mahakna hai Donor Mantralu gi makhada leiba North Eastern Council na Griha Mantri Amit Shah ki pautak matung ina hiram asigi matangda prasthap tawkhre amasung madu Kendra gi Mantri Mandalna ayaba pikre masigi matung ina North Eastern Council gi makhada paikhaliba anoba project singi jada kunthadi awang nopok raja singi sothana leiriba mapam singda miteng thamli Pradhan Mantri Narendra Modi na awang nopok lamdambu leibak asigi tai raja singa manana saukhat hangani haikhiba wafam adu mahakna amuk nawhongnana insingkhi Pradhan Mantri Narendra Modi na hairi minimum support price ngak senba haibasi mahaki sarkar gi tangai phadaba thodangni amasung sarkar na mahi marong loksinba haibasi food security gi tangai phadaba machak amani World Food Day ga mari leinana pangthokpa thoram amada wangang bada wafam asi mahakna phongdokhibani numit asiga mari leinana Pradhan Mantri na lupa humphudra mangagi selgi mek amasu puthokki Chinjakta mipal tangdanaba amasung awanba puroknaba sarkarna hotnariba thaurang asida lawmi singi achoba thodang lei Pradhan Mantri na hai malemna corona laichaki chaitheng mayuknaringaida sarkar asina laibak asida leiriba mioi koti marphuromda aphaba machi oiba chinjak phanghalli Handakta nauna puthokiba lawu singmuga mari lainaba ek adubu thagatpa phongdokladuna Pradhan Mantri na hai masina laibak asida leiriba mana masing yon phamsing amasung lawmi singbu ngak senbada achoba mateng oiragani Laibak asida COVID-19 ki active case ahanba oina lak nipan gi makhada leire laichat asidagi naba pharakpagi chang chada marphutare 10.53 yaure Haksel Mantraloina hai naba phabagi masing hengalakliba si Kendra Sarkarna lokhaliba thaurang sing asinani haukiba tha amata numit khudingi positive oiba masing lising marphudra hena thengnaramba adu haukiba pung kunmari asidadi nongmada positive case lising humdoi thengnare haukiba pung kunmari asida mioi lising humphudra hena naba phagibadagi anaba mioi chada tara dasmik mapan anirom tama hoji hospital amasung home isolation tawduna layengli Loisilakpada COVID-19 dagi ngakthoknaba face mask upa miyam tinphamda mi amaga phut taruk lapnana leiba khutsa singna hamba amadi mai mi taru tarana thamba haiba achamba thong ahum singa na chapinaba amuk hanna ningsingjari aroibada maruoiba pau amuk hanna Manipurda COVID-19 positive oiba masing punali sing tara mari chatre tara manga sure mioli sing tara mathoi chani ni phumanga naba phakre Kendra gi Donor Mantri Dr. Jitendra Singna hairi awang nongpok lamdangwi sothana leiriba kanglup singi damak chada kuntra khaknaba thaurang taure Pradhan Mantri Narendra Modi na hairi minimum support price ngak senba haibasi mahaki sarkar gi tangai phadaba thodangni amasung leibak asida COVID-19 gi active case ahanba oina lak nipan gi makhada leire laichat asidagi naba pharakpagi chang chada marphutare 10.53 yaure Paulo jare